ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ Indian Army na United Liberation Front of Assam Ulfa Aigi Myanmar da leiba camp mari da drone strike tawduna thugaikre India Festival da saruk yanaba Nagaland gi CM na luchingba miyoi nifu na saba cultural trophy ama Moscow da thungkre India ki legal system da khudong chadaba kaya mayoknari haina Chief Justice B.R. Gawai na phongdokre Nagaland da Japanese encephalitis ki case mapal lakle Health Department na advisory thokre China da pangthokadaba SCO ki foreign minister singi mithamda India ki Jay Shankar saruk yagadori Amadi Rosgar Melana naha singbu sakti piduna Biksik Bharat ama semgatpada thaudang lohonnaba hotnari haina PM Modi na phongdokre Kurumjari Mami TV na sandokjaba national amasung international news meeting tabiri ba pung namukpo ELANGBAM DILPARANI chanuna taram na okjare hauzik pau sandok na pizari ngasi ayuk angan bada Myanmar da base tawba United Liberation Front of Assam Ulfa Aigi camp mari Indian Army na drone strike chathaduna thugaikre haina paugi source amana hairi attack adu Indian Army na Myanmar territory lansinduna insurgent group aduge camp ta drone chamamuk strike adu chathakibani hairi Paugi source asigi matung ina drone strike aduda Ulfa Aigi cadre kaya asok apan nang khibada nattana insurgent asigi Lieutenant General Nayan Asom Senior Commander amadi Self-Stein Ganesh Lahon Elias Ganesh Asom su attack aduda sire haina report tawrakli Paus na makhatarduna border area da operate tawriba insurgents singi mathakta Indian Army na chathaba operation gi saruk ama oina attack adu chathakibani hairi Adumapu Indian Army ki maikai dagide attack adugi matang da official statement tholakpadi laitri hairi India ki legal system da khudong chadaba kya mayoknari haina Chief Justice B.R. Gawai na phongdokre chahi taragi mathakta trial thinta handana thamba yauna India ki legal system da tongan ba khudong chadaba kya mayoknari haina Chief Justice of India ki B.R. Gawai na phongdokre wafam ase ngarang Hyderabad ta leiba Nalsar University of Law da wangang buda phongdokibani Chief Justice Gawai na hai India ki legal system da thengnari ba khudong chadaba sing asina miyoi amabu chahi kaya jail da thamluraba matungda maral leiramdaba yaukre maral leiba singna maningtamna court tagi thokraba amade maral leitaba singna nampuda lale haijahanbagi tawhaidaba phibam kaya legal system asida leiba ure mase semdokpa tangai fadaba leire haina phongdokhi Hauzik Russia ge Moscow da chathariba numit mapani ge India Festival Bharat Utsav 2025 ke loishinbagi program da cultural gi oiba performance utnaba miyoi nifu na saba Nagaland gi cultural trophy ama ngarang Moscow da thungkhre Cultural trophy adu Nagaland gi Chief Minister Nephew Rio na luchingbani makhoina hauzik Moscow ge Kremlin da chathariba numit mapani gi oiba India amadi Russia ge culture gi oiba festival Bharat Utsav 2025 ke ngasi pangthokadoriba loishinbagi thoramda Nagaland gi cultural show kaya utkani hari India amasung Russia lebak ani gi oiba culture gi marakta hena achetpa mari thamnaba pandamda festival asi sinbani masigi slogan na development along with heritage haibisini
Moscow da leiba India Embassy da Deputy Chief of Mission oiriba Nicholas Girina Nifio Riona Luchingba Nagaland ki truth ado ngarang numidang taram na okre Nagaland ki cultural truth asina India ki mahut sinduna ngase Kremlin ki Malaysia Square da pangthokadaba loishinbagi thoramda makhal makha kya ki cultural show utkani hari Chahi asida Nagaland da Japanese encephalitis JE gi case mapal lakle Fibam asida state asigi health department na miyam da health advisory ama thokre nongzu gi matam asida kang na sandokba laina asidage ngakthoknaba mityeng changba haure haina phongdokre State ki Department of Health and Family Welfare na JE asi Culex mosquito singna sandokpa aruba viral infection amani masi labuk amasung purki gumbada tungduna leiba isingdagi kang asi marum ko e masigi laina asina brain sokhali amasung masidagi aruba laina natraga mi siba phawba yaur I haike Ok singna laina asibu sandokliba virus adu host oiduna magi cycle asi sandorakpada maru oiba thongdang lawi amade virus asina midagi mida lawnabadi tawde haina department asina haike Tha asigi tang taraga mangada China gi Tianjin city da pangthokadoriba Shanghai Cooperation Organization ge Foreign Minister singi mitfam da India gi External Affairs ki Minister Dr. S. Jack Shankar saruk yagadari haina agency gi pau asina hairi pau asina hai SCO gi Foreign Minister singi oiba mifam asida J. Shankar na saruk yabadanatana China gi tongan ba mafam singda pangthokpa thorom singda lebak ani gi mari fagatnaba wangangani hairi mahakna China da chatkadoribase Communist Party of China ge Political Bureau amadi Foreign Minister Wang Yi na chepau tharakpadagini July 15 ge SCO lebak singi Foreign Minister singi mifam asida malem gi oiba amadi regional gi oiba issue kayada khanna nainagani hairi SCO haibasi China Russia India Iran Kazakhstan Kyrgyzstan Pakistan Tajikistan Uzbekistan amadi Belarus na saba body amani Rosgar Melana Naha Singbo Sakti Pidna Bexik Bharat ama semgatpada Thaudang Lohannaba Lenga ki Firep adubo Utli haina Prime Minister Narendra Modi na phongdokre hairi Pawgi likun amagi matung ina wafam adu lenga ki tongan ba department singna nauna thabak khallaba naha lising yankhai mathoi henbada ngarang video conferencing ki khuthangda appointment letter yenthokpada Prime Minister na phongdokhibani Prime Minister na makha tarduna haikibada ngasidi malem asina India gi maru oiba sakti ani demography amasung democracy bu masak khangbire nongna thabak khallaba sing adugi mafamda nungaiba phongdokladuna lengak asigi Rosgar Mela gi thongtang naha lak kayada central lengak ki thabak phanghanba ngamkhre makhoi sing aduna leba asibu sengappada achoba thodang lori haina Prime Minister Narendra Modi na makha takhi haina pausna makha tari Visa expire oiraba Russian nupi ama macha nupi aniga loinana police na Karnataka da ki fare Karnataka gi Gokaranda leiba chingi surung amada visa expire oiraba Russian nupi ama macha nupi aniga loinana leirambadagi police na fare hairi pausna hai Karnataka police na ngarang mafam aduaida patrolling chatpada Russian nupi ase macha nupi aniga loinana surung aduda leiramba thengnakhibani makhoina khampok sanga manaba yum ama semgatuna leirame makhoina leiramliba mafam ase landslide toina thokanba amade lamlaki sa kaya leiba yamna khudong thiningai oiba mafam amani hairi Nina Kutina Chahi Nifu Kaubi Russian nupi ase macha nupi Chahi Taruk amadi Chahi Nifu Surabi Aniga loinana Goa dagi Gokran tamna lining gi oiba punsi lambi ama
थीबा लाखिबनी हाइना मसाना फोंदोक इहारी निना कुतिनाना फोंदोक खिबदा महाकना सुरुंग असिता लैनबा वारेप लौखिबसी मेडिटेशन अमदि लाइनिंगा मरी लैनबा लंबिदा अयेट अपन पीदना हिंगबा ngamnabagini हाइके पुलिसना कुपना थिजिनबदा महाक कुमजा इंग्लिश सिंगानिगा तरागा तरेट के एप्रिल दा एक्सपायर ओइरबा बिसा अमना इंडिया दा चंगलखिबनी हाइबा खंगबा ngamखे UK na Ukraine da missile lising manga amadi sell oina euro million 283 piragani haina lauthokre UK na Ukraine gi defense mapangal hengat hanabagidamak missile lising manga amadi sell oina euro 283 piragani haina warep laukre UK gi deputy prime minister Angela Renier na Ukraine ga khuyek pinaduna hojik Russia gi attack mayok nariba Ukraine da hairiba missile amadi senfam ase pibada yanakhibani hairi खोंथांग असी हंदकता यूक्रेन की रिकवरी कॉन्फ्रेंस हाइना मिंथोन बा यूरोप के लेबाक कया यावबा मिफम अमदा यूके की अनोवा पैकेज अमा ओइना लौखलकपने यूके की प्राइम मिनिस्टर के स्टामर के महूत सिंधुना कॉन्फ्रेंस अदुदा सरुक याखिबा डिप्टी प्राइम मिनिस्टर एंजेला रेनी अमदे मिनिस्टर ऑफ स्टेट एक्सपोर्ट्स गेरेट थॉमस अमना यूक्रेन लेंगा का यानबा अदु खुयेक पिनगनी हाइरी हारिबा खुलाइसिंग अमदि सेनफम अदुना यूक्रेन रशिया का थेंगनबदा अचौबा मतेंग अमा ओइरगनी हाइरी मिजोराम के बैराबीद के सैरांग फाउब के अनव ट्रेल लंबी सेंबगी थबक लोशिनबग लोइनना इंडिया के रेलवे की मैपता यावरगनी हाइरी पाउगी लिखुनमगी मतुंग इना अनव ट्रेल लंबी असिगी मनुंगदा संगारब याय हाइरी किलोमीटर 52 सुकना 19 सांगबा बैराबी सैरांग रेलवे लाइन असे लुपा करोड़ लिसिंग निपान गा हुमद्रागा माथोई चंगना साबनी रेलवे लाइन असी संगारबा मतुंगदा अवांग नोंगपोक लमदमगी ओइना मिजोराम न मरी सुबा स्टेट ओइना इंडिया के अतोपा मफम सिंगा समनहनबा ngamhalagani अनोबा रेलवे लाइन असिदा पुन्ना तनेन निफुगा निपाल लेगनी मसिगे अपुनबा सांगबना मीटर लिसिंग तरागा निथोइगा चनिपान गा यांखैगा हुमदोइनी निंगसिंगबा याबदी सैरांग फाउबगी ओइना अहानबगी चांगेंग मे अमदा पांगथोकिबनी मसिना स्टेट असिगे ऐतिहासिक ओइरबा पंदुफ अमा ओइदना लेबाक असिगे अतै रेलवे स्टेशन सिंगा समनहलगनी All India Institute of Ayurveda AIIA na sinduna numit humni sathagadaba national thaki seminar Salyakon 2025 ngasidagi New Delhi da hauragani hari pawgi likhunamagi matung ina thoram ase Susutra Jayanti ga mari leinana sinbani hari chahi khudingi July 15 da Susunta Jayanti haina Surgery gi mapa Archana Susuta buding singba oina palan thoram pangthokna lakle seminar asida general surgery anorectal surgery amade urosurgical case sing yauna surgical gi live demonstration kya utkani hari India na artificial intelligence pu mahousa dagi chanarakpa ana laying maru oina ayush ki thawong ga punna chabinna nakpikani Chadminnanaba honariba thawong adubu World Health Organization WHO ona sak khangbikre hari WHO ki technical oiba warol da fongdorakpagi matung ina mahosagi analaying da AI sizinabagi thawong adubu taramna okladuna Ayush Institute na ngasi India gi mamangai dagi chatnaraklaba analaying gi lamda singthaningai oiba thawong ni haina fongdokki haina paus na makatarakli Aroibada maroiba pau amu hanna pizari Indian Army na United Liberation Front of Assam ULFAI gi Myanmar da leiba kya mari da drone strike tawduna thugaikre
इंडिया फेस्टिवल दा सरुक यानब नागालैंड की सीएम ना लुचिंगबा मियोय निफुना साबा कल्चरल ट्रूफ अमा मॉस्को दा थुंखरे इंडिया के लीगल सिस्टम दा खुदोंग चादबा क्या मायोकनरी हाइना चीफ जस्टिस बीआर गबाइना फोंदोखरे नागालैंड दा जापानीज एन्सेफेलाइटिस के केस मापल लाखले हेल्थ डिपार्टमेंट ना एडवाइजरी थोकरे चाइना दा पांगथोकदबा एससीओ के फॉरेन मिनिस्टर सिंगी मिटफम दा इंडिया के जयशंकर सरुक यागदौरी अमदी रोजगार मेला नहा सिंगु शक्ति पिदना विकसित भारत अमा सेमगतपदा थौदांग लौहन्नबा होटनरी हाइना पीएम मोदी ना फोंदोखरे हौजिकी ओइनदी ममी टीवी ने संदोकचबा नेशनल अमदी इंटरनेशनल न्यूज लोइसिनजरे मखा ताबा पाउगिदमक मियेंग तादुना लेबियो।